Noi ahum amta punsilo fajana tanaro noi ahumgi manungda amakak thagalo. Ai ngasidi Ireiba iramdam asibu nungsire haiduna ireiba iramdam asigi seba tawnabagi damaktani ireiba iramdam asibu kannabagi damaktani haiduna thopirakliba aikoigi pukchel chawraba amati khangheiraba handaki MP election asida candidate oinabagi damak chungthok pirakliba singi mafamda karigumba khara aigi site gi aigi wakalda phawjarakpa kharadang pungdokjage karino harakanda mamangda aikoina ukre mamangda MP oina karamba miyut singna aikoigi leibak asigi damakta kari kari tobi krabage haibado aiko loinamak khangkhre hojik matamda thokliba charangnabe irangi matam asida tawpham thokpa kari kari tawkhre tawpham thoktaba kari kari tawkhre tawpham thokpa kari kari tawkhide haibasu akoi loina khangkhro ngaktani aduga hojik yamna maru oriba tangai phadaba ama haitaradi MP gi election asiki damakta thokpirakliba ocha ahum mingoina panjarabada ocha Bimol Mahesor amasung Yambung Kaiku Maruina atai de hajaroige nakoi ahumse aina leibak ningba ireiba kidamta karigumba khara tongningsba leibak sibu yam nungsiba miyoi ni haina kanjarakanda aina phamse haijabani noi ahum amta punsilo fajana tanaro noi ahumgi manungda amakak thagalo sine aina hainingba wafam haitaradi noi ahumgi manungda amakak thagalo amana amaga support tongnaro oja Bimol koijamsu Naan makai mana meeting kaya dangang ki wafam sing tar ga leibak sibu yamna nungsiba leibak sibu kanna gi damakta karik matabak kar edi torkani haina thajaba tamjai Mahesor tawnaw jamsu lam kaya da chatuna khoi gi ram dam sibu kanna gi damakta ram dam sigi ai phana gi damakta hana soiramba kaya ama semdok na gi damakta thabak kaya ama tawri mayam loi khangnar ngaktani haina haidrasu aduga Yambung Kaikusu mamangi election dasu candidate oina songtok piraki laibak thibadagi kahawdabaduna amo oraga adugi matamdugi mamangdagi hauna Yambung Kaikuna Manipur gi kachin koya sinba thungna chatuna mayamgi mateng pangba laibak yait phananu gi damukta tawba aikoina uduna lakraba ngaktani social media dadi mamangi tamgi election aduda Yambung Kaiku gi supporter ngakta ngaibani tasengna haidok jarakanda aisu monda bot thada jakhibani adubu tasengba bot lakanda di adum yakide aikoi loinamuk na khangaba phomni adana social media kaktana akoina support tawga yaba nate akoina uba phangdaba marumda politics ki oiba sanaba haiba mayam ama leiri haitare akoina politics yam hena khangbu wasu nate koi politics haibase yamna motli haidana sumting tengning daba sum yawning dana leramba iramdam nungsiba jina maram oraga akoi politics yawroi amot popotni sumting tengroi hena leibaji yaraktaba matang amsu lakpa haitare akoi Yambung Kaikusu imaleba ki khali Mahesor su imaleba ki khali Bimol koijamsu imaleba ki khali khandabam tanate adubu hojik mayam na hainari ijisu nahamakhai tawriba thabak thoram mayam sing ado imaleba ki damakta kannabani imaleba nungsi haiduna tawriba thabak mayam ado vote lepa yana ba nungsi ba sarambani haiba blame ama hojik laise tahaloi ke haitardi aina imalebak se nungsi soidana maki kandaba yate haitardi ai vote leptradi imalebak kanbasi yadrabra aina support tawraga mi ama kanhanbadi yadabra haibu hangamuk laeba hojik aduna noi ahumak wari sanaro ama thagalo ama namuga support tawnaro natta taradi akhoi noi mayam je support taw ningba ngaktani amazu support tawni ngaktani adubu noi ahumak ti thada yadabnina ama natra amadi thada dawreba natraga amda thada tata amneba adu tardi ai sumaina khallaga leiba mayam am leramani ai dawna khallaga leiba mayam je manungda oja Bimol na kharam puthokro Yambung Kaiku na kharam puthokro Mahesor kharam puthokro iramdam nungsijaba voter mayam se noi ahumda saikhairi ngaida politics sanaba haiba kangbu amaduna muka kradi asomda hanagi hamu do adum tagi dawreba sikitang khantaba ngambidabra imalebak nungsi haitaradi ai leptaradi imalebak se nungsiba yadabra aduga ai ki imalebak se bukan ngamani haina aina thajaba ama khaktang da support tobibaje kayam yamna kairage sine yam kairage sine aina hangjaning je ai gi waklon je yam masi hairaroige khanna lermagazu haidaba ngamaktaba haitare aiju manungdagi phawrapadu phongdokjabani warau piroin khalli masi aigi waklon jibu support tobiningba mayam yauragasu aigi video ase makhoi gi manakong yaunaba amatang di share tobiu aina moi manakta chalaga si gi wapam jingje moi amamam khudingi unaraga hairuba ngambasu nate adubu aina
YouTube channel sigi kudung saba lawjaraga masigi khutangda sigumba wakalon se kitang phongdokjabani yamna nungaitaba pendaba amdi manungda phawre haitare tasengna suksoi soidana togado pone moi ahummak sina chingkhaina giba matamda leibak nungsiduna leramba mayam jingje loina sai khainaraga kari tawrani asomda politics sanaba heiba khara duna adum sanaraga hanagi phibam duda adum tahanbasi pambibra sine aina hangjaninge bo hangje oja mahesor thongnawjam bu oiro ambung kai ku bu oiro oja bimul koijam bu oiro noi ahummak ta aina hangjaning base ai khoi noi ahummak support tawning bangaktani pulap punsin taraga di support tu punna tawminare aduna tabida khoi masen je loina tokai sai khaina raga khara saruk khara duna yambra juna taba aduga asom nakanda amaduna lemhobusingdo pulap khomjilaga but sanaba heba mi kaina sum but sanaraga sum chakitaradi khoi gi tumgi punsigi mai kai je katom dana sa autuje handaki matang je bot tawba yaroi tawbiganu oina haiduna su adum tawdore upai leite masigi tangai phadabasu leramba yai adubu mayam wakal amtang di kantaminasi hairiba masigi voice makoi mayam jigi makoi ohum jigi nakong yaunaba akoi mayam changdana amtang di lauminasi akoi makeup tholase kari haini bong marin mai ta daba khoidou da prok sakpa thabak chi tawningasu tawpham khangdaba kari no tawdoi tawpham khangdaba kari no haidoi haifam khangdaba sarkar ki thauri da cycle thaubu dumaina chatpagi fibam da leibasi am pendre huji akoina leiba punsi mahing je karamba punsi mahing no myam loi khangnar ngaktani middle class aduga lairabagi pangkai makhada leiba praja miyam na ayam boina leiba manipur ni ina kunba sentum wataba awabaji moibogda thengnaramgani khale moida khara makai akoina thengnariba awabaji yongna thengnadragasu moi phawba langi seiting je soitana thengnaramgani aduna masi tangdu leita daba phibam je but sanaba to piro akoi yam ware haitare aduna war zuwana nakai amdi sengdo obo phai akoi manipur gi ngamkhai gi men man ta daba nakai sengdaba mayam je sengdo hungnaba aduga illegal immigrant na kanano nattabana kanano zu men thong ta dana pangchang da changsilakpana jingba aduga masida popi thajilakpa illegal oibu pot thabak mayam tawsilakpa drug karbar tawsilakpa tungi future generation gi yumbi oriba ngang hogulaiba mayam jingsibu nisagi pakta tawhallaga manghan nabu honariba sigumba masagi khara tongjarga loire masa nungai horaga loire ne kalliba mayam singase maru phukna muthatpa yana nabagi damakta achumba lucingba khanba je yamna tangai phadaba amdi oye aduda matik sabul lucingba ngot manaba khoi masen sidi punsin minaraga ama khaktang da sogatpa yanaba punsin biro sin en haije aduga hena matik sabadu khanbiro aduga ima leibak nungsiba ngakto oitaradi ima leibak sibu kange haitaradi katokpa amsu tangai phade ai vote leptradi yade haina sum lerak taragadi madu amaromda achau rumkaba haiti oijaba thibagi wakal lolomda lani haitare yam lemna aidi handakse tokjarage masido ina sokolaga koi mayam punna sogatminarase haibudune hena mayamgi minungsi phangani na kale maduna hena irimdam kannabagi damakta kathoktabai yade haibagi pukchen chenba miyoi ni haina mayamna launagani haina khale aidi lepte yade haina sum mukaga khangaga leitaradi madu ai wakhalni achumba wakhal oiroi na khale wakhal loksingdi leiraba ngaktani suggestion sum khara pongdok jabani isaki wakal da phor ko mot sum pongdok jabani yam khang haidana tak e hanu sukhanbi gano ai lepte ate haibu wakal je thadok piraga akoi hungi manungda amakak thadok asi haibu wakal je khanbi yu sin ain haijaningi je adu tardi malibak nungsi haibu yamna mayek senge chengnar kanda adu tabu matamda kanamtana namakai leibak ki damakta khallaga chelame be mayam do bot ki chenbo oirame he haibu haido adu suknai hairaroi haitare aipam jutok te adu ai du gi wapam de ai jo haisening de chengna bot ki bo oigera oirogera mating bu pangi du farabane bi gi machin ni men manga moi haning ba kya hairakani haira iba myam jing du marakta achumba man ba kya su yorkani achumba su yorkani man bana taba achumba su yorkani politician sing na praja sing bo apang bo ina urakanda moi di pang mani khanga moi da kaisu aina pang hai haijalaga dum pang nung season da haina ngang bo wangang je politician sing gi marakta maya amam yaure have zo ko judum hotrong on ubo mayam le haitare oijaba thiba natana ima leibak nungsiba oitaragadi ai lepte ate haibu wakan je thadu piraga ima leibak nungsiba mioi amana ka daba yate haibaji oina khanbi yu haibaji nei na haijaningi je